Hi ma'am daram nungchari channel ma'am sidi video ma semjarage ado ma'am kuire video semdaba se tha ama henjale ko ado ma'am budi aina miss yam tawi ma'am no budi aibu tawira tawdira di khandre tawramoida kaidino ado aina di yam miss tawi ko ado akoi aina fammi se dukan dane ado hanagi dukan do thugairaga no bo sembane ado ma'am ucharake hanai de sina kali chawre ko ado ma'am video se horba tawrasi let's go ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏ ꯈꯨꯟ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯈꯨꯟ ꯁꯤꯗ ꯄꯦꯇ꯭ꯔꯣꯜ ꯊꯝꯕꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯈꯨꯟ ꯂꯩꯔꯦ ꯗꯨꯀꯥꯟ ꯑꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤꯅꯤ ꯗꯨꯀꯥꯟꯒꯤ ꯃꯃꯥꯡꯁꯦ ꯑꯗꯨꯒ ꯁꯤꯗꯩꯁꯦ ꯄꯦꯇ꯭ꯔꯣꯜ ꯊꯝꯃꯦ ꯄꯦꯇ꯭ꯔꯣꯜ ꯄꯤꯛ ꯊꯜꯂꯝꯃꯦꯕ ꯑꯗꯨ ꯂꯣꯏꯈꯔꯦ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯄꯦꯇ꯭ꯔꯣꯜ ꯂꯩꯇꯕꯩꯔ ꯀꯩꯅꯣ ꯁꯤꯗꯩ ꯂꯣꯏ ꯍꯥꯞꯄ ꯆꯠꯈꯔꯦꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯗꯨꯀꯥꯟ ꯂꯩꯔꯦ ꯁꯤ ꯗꯨꯀꯥꯟꯅꯦ ꯃꯌꯥꯝ ꯑꯗꯣ ꯃꯃꯥꯡꯁꯦ ꯇꯤꯟꯅ ꯇꯧꯕꯅꯦ ꯁꯤ ꯇꯤꯟꯅ ꯇꯧꯔꯒ ꯀꯂꯔ ꯊꯥꯖꯤꯟꯕꯅꯦ ꯑꯗꯣ ꯁꯣꯝꯗꯁꯨ ꯗꯨꯀꯥꯟ ꯑꯃ ꯂꯩ ꯃꯌꯥꯝ ꯗꯨꯀꯥꯟꯁꯦ ꯄꯀꯥꯗꯤ ꯆꯦꯛꯅ ꯁꯥꯕ ꯅꯠꯇꯦꯀꯣ ꯎꯅ ꯁꯥꯕꯅꯦ ꯑꯗꯨꯒ ꯋꯥꯅ ꯇꯧꯔꯒ ꯁꯥꯕꯅꯤꯀꯣ ꯑꯗꯣ ꯁꯤ ꯌꯨꯝꯕꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯟꯗꯣꯛꯇꯣꯏꯅꯤ ꯑꯃꯨꯛ ꯄꯀꯥ ꯁꯤꯟꯗꯣꯛꯇꯣꯏꯅꯦꯕꯀꯣ ꯃꯊꯛꯀꯤꯁꯤꯅ ꯇꯤꯟ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯌꯨꯝꯁꯦ ꯑꯩ ꯃꯃꯥꯡ ꯀꯦꯕꯥꯗꯩ ꯌꯦꯡꯉꯨꯁꯦ ꯁꯤꯅꯦ ꯑꯗꯨ ꯌꯨꯝꯁꯦ ꯁꯣꯝꯗꯗꯤ ꯀꯂꯔ ꯊꯥꯔꯦꯀꯣ ꯁꯤꯁꯦ ꯋꯥꯠꯂꯤ ꯁꯤ ꯁꯥꯈꯤꯗꯣꯏꯅꯤ ꯀꯣ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯩ ꯂꯩꯔꯤꯁꯦ ꯗꯨꯀꯥꯟ ꯃꯅꯨꯡꯗꯅꯦ ꯁꯤ ꯂꯩꯔꯦ ꯗꯨꯀꯥꯟ ꯁꯤꯗꯩꯁꯤꯒ ꯆꯤꯞꯁ ꯀꯩꯀꯥ ꯌꯥꯜꯂꯦ ꯁꯣꯝꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯌꯥꯜꯂꯤꯀꯣ ꯈꯔ ꯍꯣꯔꯦ ꯗꯨꯀꯥꯟꯁꯦ ꯁꯥꯒꯗꯕꯗꯤ ꯋꯥꯠꯂꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯗꯨꯁꯦ ꯁꯤꯂꯤꯡ ꯍꯥꯞꯄꯗ ꯋꯥꯠꯂꯤ ꯑꯗꯒꯤ ꯃꯩ ꯄꯨꯔꯛꯀꯗ ꯋꯥꯠꯂꯤꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯃꯊꯛꯀꯁꯦ ꯂꯣꯏ ꯁꯤꯟꯗꯣꯛꯇꯣꯏꯅꯦꯕ ꯑꯁꯤ ꯁꯨꯝ ꯗꯨꯀꯥꯟꯁꯦ ꯁꯥꯖꯤꯜꯂꯒ ꯄꯣꯠ ꯆꯩꯁꯦ ꯌꯣꯟꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤꯗꯣ ꯑꯗꯨꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯄꯩꯁꯥ ꯂꯩꯔꯀꯥꯟꯗ ꯂꯣꯏꯅ ꯁꯦꯝꯗꯣꯏꯅꯦ ꯑꯃꯨꯛꯀꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯄꯣꯠ ꯆꯩꯗꯤ ꯂꯣꯏ ꯊꯝꯃꯦ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯑꯅꯧꯕ ꯗꯨꯀꯥꯟꯗ ꯂꯥꯛꯑꯝꯈꯤꯔꯣꯏ ꯍꯥꯟꯅꯒꯤ ꯀꯩꯅꯣ ꯍꯥꯟꯅꯒꯤ ꯗꯨꯀꯥꯟꯗꯨꯕꯨꯗꯤ ꯃꯌꯥꯝ ꯂꯥꯛꯏꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯁꯤ ꯅꯪ ꯗꯨꯀꯥꯟꯂ ꯃꯅꯤꯔꯥ ꯍꯥꯏꯅ ꯊꯤꯔ ꯂꯥꯛꯏꯀꯣ ꯑꯅꯧꯕꯁꯤꯗꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯤꯀꯣ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯁꯤ ꯂꯩꯔꯦ ꯁꯤꯗꯩꯁꯤꯅ ꯑꯇꯣꯞꯄ ꯀꯩꯀꯥ ꯊꯝꯅꯕꯅꯦꯀꯣ ꯁꯤꯗ ꯀꯝꯄ꯭ꯌꯨꯇꯔꯒ ꯑꯗꯒꯤ ꯈꯔ ꯐꯤ ꯀꯩꯀꯥ ꯊꯝꯒꯗꯣꯏꯅꯤ ꯑꯇꯣꯞꯄ ꯀꯥꯔꯦꯟꯒꯤ ꯀꯩꯀꯥ ꯊꯝꯒꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯃꯗꯤ ꯁꯥꯒꯗꯕꯀꯣ ꯑꯗꯣ ꯄꯩꯁꯥꯗꯤ ꯃꯌꯥꯝ ꯆꯪꯈ꯭ರೆ ꯎꯁꯤꯗꯤ ꯏꯁꯥꯒꯤ ꯑꯣꯏꯔꯕꯅꯤꯅ ꯁꯤꯗꯤ ꯄꯩꯁꯥ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯁꯥꯃꯟꯗꯨ ꯈꯛ ꯆꯪꯉꯦ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯂꯧꯕꯒꯤꯗ ꯆꯪꯉꯦꯀꯣ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯊꯣꯡꯒꯁꯦ ꯂꯣꯏꯅ ꯁꯤꯟꯗꯣꯛꯇꯣꯏꯅꯦꯕ ꯑꯍꯥꯟꯕꯒꯤꯅꯤ ꯁꯨꯃꯥꯏꯅ ꯊꯝꯕꯗꯤ ꯌꯥꯗꯦꯀꯣ ꯍꯨꯔꯥꯟꯕ ꯌꯥꯝ ꯀꯜꯂꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯨ ꯊꯣꯡ ꯄꯥꯟꯗ꯭ꯔꯤ ꯁꯤ ꯌꯨꯝꯁꯤꯁꯨ ꯁꯤꯟꯗꯣꯛꯇꯣꯏꯅꯤ ꯑꯗꯨ ꯃꯃꯥꯡꯗꯁꯨ ꯎ ꯉꯛꯇꯅꯤ ꯌꯨꯝꯕꯤꯁꯤꯁꯨ ꯎ ꯉꯛꯇꯅꯤ ꯃꯊꯛꯇ ꯇꯧꯔꯤꯁꯤ ꯎ ꯉꯛꯇꯅꯤꯀꯣ ꯑꯗꯨ ꯋꯥꯒ ꯇꯧꯔꯒ ꯁꯦꯝꯕꯅꯦꯕ ꯑꯗꯣ ꯏꯁꯥꯒꯤ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯄꯩꯁꯥꯗꯨꯗꯤ ꯎꯁꯤꯗꯤ ꯂꯩꯅꯗ꯭ꯔꯦ ꯑꯗꯨꯒ ꯁꯦꯝꯕ ꯈꯣꯠꯄꯒꯤꯗ ꯈꯔ ꯆꯪꯉꯦꯀꯣ ꯑꯗꯨꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯂꯩꯕꯁꯤꯒꯩꯒ ꯆꯪꯉꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯝ ꯎꯠꯆꯔꯛꯀꯦ ꯑꯩꯅ ꯁꯦꯝꯖꯕꯅꯦꯕꯀꯣ ꯗꯨꯀꯥꯟꯁꯦ ꯄꯣꯠ ꯆꯩ ꯊꯝꯅꯕ ꯍꯥꯏꯅ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯨꯁꯦ ꯁꯤꯒꯤ ꯄꯣꯠ ꯆꯩ ꯊꯝꯃꯤꯁꯦ ꯔꯦꯛꯁꯦ ꯑꯩꯈꯣꯏ ꯁꯦꯝꯕꯅꯤꯀꯣ ꯑꯩꯒ ꯑꯗꯨ ꯑꯚꯤꯒ ꯇꯧꯔꯒ ꯁꯦꯝꯕꯅꯤ ꯑꯉꯥꯡꯗꯣ ꯑꯗꯣ ꯁꯤꯗ ꯁꯦꯝꯕꯅꯤ ꯌꯦꯡꯉꯨꯁꯦ ꯄꯣꯠ ꯆꯩ ꯊꯝꯃꯤꯁꯦ ꯐꯅ ꯌꯥꯝꯃꯤꯀꯣ ꯊꯝꯃꯤꯁꯦ ꯄꯩꯁꯥꯗꯤ ꯐꯅ ꯌꯥꯝ ꯆꯪꯉꯤꯀꯣ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯩꯕꯗ ꯄꯣꯠ ꯆꯩꯒꯤꯗꯤ ꯃꯌꯥꯝ ꯋꯥꯠꯂꯤ ꯂꯩꯒꯗꯕ ꯑꯗꯩꯁꯨ ꯄꯨꯔꯛꯈꯤꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯈꯔ ꯄꯣꯠ ꯆꯩ ꯗꯨꯀꯥꯟ ꯐꯖꯅ ꯁꯦꯝꯗ꯭ꯔꯤꯕꯅꯤꯅ ꯄꯣꯠ ꯆꯩꯗꯣ ꯌꯥꯝꯅ ꯊꯝꯕ ꯌꯥꯗꯕꯀꯣ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯄꯣꯠ ꯆꯩ ꯁꯤꯗ ꯌꯦꯡꯉꯣ ꯁꯤ ꯄꯣꯠ ꯆꯩꯅꯦ ꯁꯤꯗ ꯃꯈꯥꯗꯁꯨ ꯊꯝꯃꯦ ꯁꯤꯗꯁꯨ ꯃꯌꯥꯝ ꯌꯥꯜꯂꯦꯀꯣ ꯑꯗꯩ ꯁꯤꯗ ꯀꯦꯂꯦꯟꯗꯔꯒ ꯊꯝꯃꯦ ꯃꯩꯇꯩ ꯀꯦꯂꯦꯟꯗꯔꯅꯦ ꯑꯗꯨꯒ ꯁꯤꯗ ꯆꯤꯞꯁ ꯀꯩꯀꯥ ꯂꯩꯔꯦ ꯁꯤꯗ ꯕꯤꯛ ꯖꯣꯂꯥ ꯃꯌꯥꯝ ꯁꯤꯁꯦ ꯌꯥꯝ ꯄꯥꯝꯅꯩꯀꯣ ꯁꯤꯁꯦ ꯆꯥꯛꯀ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯤ ꯎ ꯃꯣꯔꯣꯛꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅꯤ ꯁꯤꯅ ꯁꯣꯂꯥꯔꯒꯤ ꯂꯥꯏꯠꯅꯤꯀꯣ ꯃꯊꯛꯀꯤꯁꯦ ꯑꯁꯤꯁꯦ ꯁꯤꯂꯤꯡ ꯂꯥꯛꯀꯅꯤ ꯁꯤꯅꯤ ꯑꯍꯣꯕꯒꯁꯦ ꯂꯣꯏ ꯃꯦꯟꯒꯗꯕ ꯋꯥꯠꯂꯤꯕꯀꯣ ꯑꯁꯤꯕꯨꯗꯤ ꯐꯣꯝꯅꯦ ꯆꯦꯛꯅ ꯇꯧꯗ꯭ꯔꯦꯀꯣ ꯑꯗꯣ ꯌꯨꯝꯗꯣ ꯁꯥꯒꯗꯕ ꯂꯩꯕꯅꯤꯅ ꯍꯌꯦꯡ ꯌꯨꯝꯗꯣ ꯁꯥꯔꯒ ꯄꯨꯂꯞ ꯑꯣꯏꯅ ꯑꯃꯨꯛ ꯆꯦꯛꯅ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤ ꯑꯣꯏ ꯇꯧꯔꯦ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯒ ꯁꯤ ꯂꯥꯛꯀꯅꯤꯕ ꯁꯤꯅ ꯇꯤꯟ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯅꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯁꯤ ꯇꯦꯕꯜ ꯂꯩꯔꯦ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯀꯇꯥꯒ ꯂꯩꯀꯣ ꯁꯤ ꯂꯩꯔꯛꯇꯔꯦ ꯑꯃꯨꯛꯀ ꯂꯧꯔꯨꯕ ꯌꯥꯔꯅꯤ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯁꯤꯅꯦ ꯃꯌꯥꯝ ꯏꯁꯤꯡꯒ ꯂꯩꯀꯣ ꯂꯝꯕꯤꯗ ꯆꯠꯄ ꯋꯥꯔꯁꯨ ꯏꯁꯤꯡꯒ ꯂꯩ ꯏꯁꯤꯡ ꯊꯛꯄ ꯌꯥꯅꯤ ꯌꯦꯡꯉꯣꯁꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯁꯤꯗꯤ ꯋꯥꯏ ꯇꯩꯒꯗꯕ ꯋꯥꯠꯂꯤ ꯁꯤ ꯃꯌꯥꯝ ꯆꯈꯥꯏꯔꯤꯁꯦ ꯂꯣꯏ ꯇꯩꯔꯛꯀꯗꯧꯕꯅꯤꯀꯣ ꯃꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯅ ꯐꯤ ꯊꯝꯒꯦ ꯈꯜꯂꯤꯅꯤ ꯑꯗꯨꯒ ꯀꯝꯄ꯭ꯌꯨꯇꯔꯒ ꯊꯝꯒꯦ ꯈꯜꯂꯤꯅꯤꯀꯣ ꯑꯗꯒꯤ ꯀꯥꯔꯦꯟꯒꯤ ꯂꯥꯏꯠ ꯀꯩꯀꯥ ꯑꯗꯨꯝꯕ ꯊꯝꯒꯦ ꯈꯜꯂꯤꯅꯤ ꯁꯤ ꯈꯨꯠꯂꯥꯡꯁꯦ ꯂꯣꯏꯅ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯜ ꯄꯦꯄꯔꯗꯣ ꯅꯞꯁꯟꯒꯦ ꯈꯜꯂꯤꯅꯦꯕ ꯑꯗꯣ ꯌꯥꯗꯣꯏꯔꯥ ꯌꯥꯔꯣꯏꯗꯣꯏꯔꯗꯤ ꯈꯪꯗꯦ ꯂꯩꯕꯥꯛ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯅꯠꯇ꯭ꯔꯒꯅ ꯁꯤꯗꯩꯁꯤꯒ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯐꯨꯔꯒꯅꯦ ꯅꯞꯀꯦ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯁꯤꯁꯤꯃ ꯁꯤꯟꯗꯣꯛꯇꯣꯏꯅꯦꯕ ꯊꯣꯡ ꯄꯥꯟꯕꯒꯤ ꯑꯗꯣ ꯃꯊꯛꯇ ꯁꯤꯂꯤꯡ ꯂꯥꯛꯇꯣꯏꯅꯦ
sini mayam dukan se sini budi khara chawre ma sidagi mayam sini yam di moli ko mafam je mi la pham bagini daga phon gina se lai ra sini mayam makha ga se loin lai khong tangai mi na sandal na kausan biram bagini color ga se nya loi thari ni si ga je loi na खाली सेम बसिक निको मी नि इसा तै गि खोय लोइ सान तब जबने बा यंग दो दिन गे लोइ ना काय जो पी फु रोंग जम कुम थाजन जारोय सिनि मैम अदुदी दुकान अमसे मुक साबा लोरगै उचरके अदो सिसु मैम द आई वीडियो से कोर्नर सेंगे तौबनिको मोबाइल अमा लैरा कांदा मोबाइल लैबदो नंगरे सेमनिङै अब वीडियो से को कुइरे वीडियो सेमक्तबा अदो मैम मुसु पाव फाउनदबा कुइरबनिना थवाइसे नोंगायक्तबा हाइतारे याम कन्ना निंगचंगक हाइतारे अदुगिने अदो मैम वीडियो से लाइक तबिरमो कमेंट बॉक्स से कमेंट हाइबिरमो चैनल से सब्सक्राइब तबिरमो मैम 500k सब्सक्राइब ओइगदबा तारा खक्तंग गाइखरे मैम प्लीज शेयर तबिरो 5k सब्सक्राइब अनबिरो प्लीज 10k सब्सक्राइब एवरगदिको गिव अवे तवे खनबने अदो सिने मैम